CONSTITUENCY के MLA MD Abdul Nasir की Mityeng Makhada Hantak Moreh da yum 12 Meina Chkkhivana Awaba Tarabasing LOINANA TONGANBA relief camp SINGDA LEIRIBA IDP SINGDA MANIPURI Muslim Council Moreh MMCM ga KHUTSAMNADUNA TENGBANKHRE Short circuit tagi yum 12 Meina tumna Chkkhivadagi Miyoi Maudrarom Awaba mayoknaduna relief camp ta LEIRIBA Sing amadi relief camp SINGDA LEIRIBA IDP SINGDA nongwada changdraba yadraba potlam sing LOINANA sel oina lupa lakh ama henbagi senfam yauna tengbangki MMCM gi mihut sing aduga awaba taraba kangbu singa hak thengnana unaki amadi makha tanasu makoi gi awatpa sing tengbangki gani haibagi thajaba pigi LOINANA MMCM gi maikaidigi MLA Nasirna awaba taraba singi damak hona biriba singbu thagatpa phongtoki Abdul Nasir ki apagi mahaki team haibata ko laksari basi mahana haiba tangkun mangara kokhiba no laibakiba maisa ki thogo sida ekmana paw phangba thangoi sopa thambaga loinana immediate relief ki damakta koida ateng khara pibiru na ba ko thajarakani haiba immediate relief aduri koina 1 lakh sankham ama pujari aduga to pai hoji essential commodity oiba khara ama pujari simangai aduga koina hoji han khaba matungda koi hoji mafam sing yang sinjaro matamda yam darkar laiba pochai mayam koina pujai adu makhai doi koina honorable MLA do hangalaga ahenba koina han khaba matungda mahangonda haijarama matungda koya tawannaba tawjage habiri thambe